ai anova lakpa moi tha pharamba jiga ai anova numitarani chang surapa ai jiga je tha pharamba duga numitarani sukpa ai jiga je nong ta una halaga wari sanan de moina wari sanan de ado ai chen da yadre na khali ise ai yum da thok ta yadre na khali ise na karam banu mit no kari matang da gin adam ai det kaino october date 18 november date 2 je si jigi ayuk sida moina mu una se la oi da kau leba nang thabak to kari ginu yaw ngamaroi haida moi sane da tawrami ba kaino jiga una ye wangoi dagi wangoi mai la kai huidrom dagi huidrom mai la kai dagi kenati ga wa sane da ma ga una ye du numise una se ai ne yaw ngamaroi haye yaw ngamaroi he je kari ginu nang yaw ngamaroi da use he ai si thabak se pam de he kari ginu nang na pam dri je da dum moina pha ngai sum hotna leiba aina noi thabak se sup pam da bagi pam dri hairabane da dum haye ada as suka na baji bua nang kari ginu noi si kidan bala hoi si surasoi ya ji de moi ka nei khang da dum leirabane aduna moi pulla tawo si ne thabak se moi ka nei khang ba moi tawja ji noi de sa ka na baji longning dre haida haye ba ina do moi je adu du da ai ngon da yamna sauning le moi gi gai gi noi sauning le de moi thabak ta to ne na moi dia khoi hap mingai gi paisa ne ba phangi je okay aduna adu moi na pizza pithak padi kar mai to wi kamaina leiba chaba mayam adu gi thongba thak pasina kar mai na leiba chaba je yum kam da go akhoi mi taret ni pan sai ye ba taret ni pan jing sai gi thabak si gi mi ngak tara thabak si da tawra ma amuk ta lak pa anu ba bet chi oi dori ra akhoi aina sangu bai si da bet si anu go lak pa je akhoi ani khak ta oi nupi msa ma ga nupi msa du de gi thong ngam da na lai hore ma de nupi msa se nupi msa sing ada le sing si yam safe oina lebra moi si yam safe oi environment ta lebra hadi kai moi si natraga na yam na safe oi da environment ta lebra as moi asimom da lai ba si nupi msa sing je sing na hai ba go moi gi sar sing ne da tawri sing je si ga loina yum bande da khak le da moi ji luhong de da khak ta ne adum leimin jamin na ba adum moi sar sing jina adu hotel du la o haida adum kau buye adum ai tawra ga adum akhoi metai masen gak tani duna adum ai tawra adum lai howe bde aina khang isi jai ga khang na ri ne chatli banu pi je si jiga gak sing je adum hayeng diwali ne je hayeng diwali ne bisi da hauji ki okian hari bani pa je mayum da thokhi dai ne ba hayeng diwali ni numit da ado ngasi gumba je adum nu pi do pung kaino tangan da hal ai ga khangna i da kausil ibanu pi ja dum pung kai ama ani nongalam dai da dum hala ma je adu aina atamna moin chali ja sibu ka maina no yenge da dum ngai da leibai da nu mitse adu maina moi je tau bu ja ne da dum okay ayo pung ina laksaning basi ngarang chaw po wari mate li basi ko dum tare ha batai ko mobile phone da tonga ton ba social media site amadagi khangna raga madagi amuka yamna hena extra casual oinarakpa khotnarakpa naksannarakpa adudagi kari tawri khotli hangnarakpadagi chumaina changkhibani thabukki wafam se haidana lakpi chawrakpa wari ma haiba tare mayam ngasi gi viewers sing ta su khitang hena laithok na khangnabagi damukta ngasi gi di case se koi angum zone gi sikhak oidoini khoina nei doise victim ama yaw base do kamaina tawkhibano yamna ingna tamna dum lebiyo kaisu kaide ada thodok se kamai tawkhibano adaga kamaina thabuk si da changhibano aduga mukhoina ada tawramba aranba mayam sina la le habisina kamaina khangpano haibani singbugi wari do khitang lebiyo sumain da bune aina dum sat pa ho buji da ge dum khara chara pa ma hija ge adum sengna ga de ai ga ai bu koksin bi ba mi je na dum nupi oi ba da re adum facebook ta gi khangna da ge dum mi ngani je khangna ra ma tung da dum oina loina ra ga message sms ta messenger da message tha na ra ga adum loina ra pai da re sum loina ra pa da ge ma jina ai je hauji kari hotna ri ge da hanga pai da re dum ai di kai ba hotna de dum yum je de sam sam le ye khot le dum lau matam na lau su adum ai tawra dum pang le ye da hai bai da re adu da man adu de matam je on thok na pa mu re la o ai nak ta thabak tawr se je ne ai di thabak tawwa ai je di ngamoye kari gi no dai de qualification gi jang gi am ne me ai di class 6 pau ga ta tamwe he ba adu tamho ba je yani adum ba lai ri ki kaim ta laite ai lai ri ji di mafam ji da hai da ga dum koksin bi bai da re adum ai zo adum mana la oi baga di chatte adum hafta amani adum chon thaye
ꯑꯗꯨꯗ ꯂꯥꯛꯑꯣ ꯂꯥꯛꯑꯣꯏꯗ ꯑꯗꯨꯝ ꯀꯤꯗꯤ ꯇꯛꯁꯤꯜꯂꯦ ꯃꯥꯅ ꯃꯇꯝꯁꯦ ꯄꯥꯝꯃꯨꯏꯌꯦ ꯍꯥꯏꯕꯗꯨꯗ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅꯦꯗ ꯑꯗꯨꯝ ꯏꯃꯥ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯍꯣꯏꯒꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯍꯟꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏ ꯏꯃꯥ ꯍꯣꯏꯁꯤꯐꯥꯎ ꯌꯥꯎꯅ ꯃꯥꯅ ꯑꯗꯨꯝ ꯁꯨꯝꯃꯛꯄ ꯍꯥꯏꯇꯥꯔꯦ ꯃꯣꯇꯤꯚꯦꯁꯟꯁꯦ ꯑꯗꯨꯝ ꯐꯖꯅ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯖꯣꯟꯒ ꯃꯥꯒꯁꯦ ꯆꯨꯝꯅ ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯔꯤꯂꯦꯁꯟꯂ ꯑꯗꯨ ꯅꯠꯇꯕꯗ ꯑꯇꯣꯞꯄ ꯈꯤꯇꯪ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯕ ꯑꯗꯨꯝꯕꯁꯨ ꯑꯣꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤꯗ ꯑꯣꯏꯅ ꯇꯧꯕ ꯉꯥꯅꯤꯁꯦ ꯑꯗꯨꯝ ꯐꯥꯎꯅꯕꯁꯦ ꯑꯗꯨꯗ ꯑꯩꯁꯨ ꯍꯦꯛ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯀꯥꯁ ꯃꯁꯦꯟꯁꯨ ꯑꯣꯏꯔꯝꯃꯦꯕ ꯃꯥꯁꯦ ꯈꯨꯔꯈꯨꯜꯗꯒꯤ ꯑꯗꯨꯅ ꯍꯦꯛ ꯈꯔ ꯋꯥꯈꯟꯗꯣ ꯂꯨꯝꯅ ꯈꯜꯂꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤꯗꯨꯗꯤ ꯊꯥꯖꯔꯨꯗꯕꯅꯤꯅ ꯁꯨꯝ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤꯕꯒꯤ ꯁꯥꯔꯒ ꯇꯧ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯆꯠꯂꯦ ꯌꯨꯝꯒꯤ ꯃꯤ ꯀꯀꯥ ꯍꯣꯏ ꯏꯃꯥ ꯍꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗꯁꯨ ꯃꯣꯏ ꯃꯥꯁꯤꯅ ꯑꯗꯨꯝ ꯐꯖꯅ ꯈꯗꯥꯡꯁꯤ ꯅꯣꯝꯊꯔꯛꯑꯦ ꯑꯩꯁꯦ ꯊꯥꯖꯤꯜꯂꯛꯄ ꯌꯥꯅꯕꯒꯤ ꯑꯗꯨ ꯃꯇꯝꯗꯨꯗ ꯌꯨꯝꯗ ꯏꯃꯥ ꯍꯣꯏꯒ ꯁꯥꯟꯅꯔꯤꯉꯩꯁꯤꯗꯗꯤ ꯏꯃꯥ ꯍꯣꯏꯅ ꯍꯪꯉꯦ ꯀꯔꯤ ꯊꯕꯛꯅꯣ ꯈꯣꯠꯄꯅꯣ ꯑꯗꯨꯅꯦ ꯇꯥꯅꯦ ꯕꯤꯖꯤꯅꯦꯁꯅꯦ ꯑꯗꯨꯅꯦ ꯇꯥꯅꯦ ꯑꯗꯨꯝ ꯂꯣꯏ ꯁꯤꯠ ꯅꯥꯟꯅ ꯍꯥꯏꯔꯛꯑꯦ ꯃꯥꯁꯤꯅ ꯆꯪꯉꯛꯄ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯗꯩ ꯆꯪꯉꯥꯏꯁꯦ ꯑꯗꯨꯝ ꯍꯩꯕꯗꯨꯗ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅꯁꯨ ꯌꯦꯡꯒꯦ ꯌꯦꯡꯉꯨꯔꯣ ꯌꯨꯝꯗꯁꯨ ꯀꯩꯝꯐꯥꯎ ꯇꯧꯔꯁꯨ ꯂꯩꯇꯕꯁꯤꯕꯨꯗ ꯑꯗꯨꯝ ꯍꯩꯔꯒ ꯊꯥꯏꯌꯦꯁꯦ ꯊꯥꯕꯁꯤꯗ ꯑꯗꯨꯝ ꯀꯩꯅꯣꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯗꯦꯠ 18ꯁꯤꯗ ꯆꯪꯉꯦ ꯑꯩꯁꯦ ꯑꯗꯨꯝ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯁꯤꯁꯨ ꯑꯗꯨꯝ 17ꯁꯤꯗ ꯀꯛꯑꯒ 18ꯗ ꯆꯪꯉꯦꯕ ꯑꯗꯨꯝ ꯈꯨꯗꯛꯇ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯆꯪꯉꯦ ꯆꯪꯉꯥꯟꯁꯤꯗ ꯑꯩꯅ ꯑꯩꯗꯤ ꯗꯤꯜꯂꯤ ꯌꯧꯔꯀꯥꯟꯗꯁꯨ ꯍꯤꯟꯗꯤ ꯏꯪꯂꯤꯁꯁꯨ ꯈꯪꯗꯕꯅꯤꯅ ꯂꯥꯛꯐꯝ ꯈꯣꯠꯐꯝꯗꯣ ꯍꯩꯔꯣꯏꯌꯦ ꯅꯣꯏꯒꯤꯗꯨꯗ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯣꯏꯅ ꯅꯪ ꯂꯥꯛꯑꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯌꯥꯔꯄꯣꯔꯠꯁꯤꯗ ꯉꯥꯏꯔꯝꯃꯗꯕꯅꯦ ꯒꯥꯏꯗ ꯍꯥꯏꯔꯛꯄ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯆꯠꯂꯀꯥꯟꯁꯤꯗ ꯑꯗꯨꯝ ꯏꯌꯥꯔꯄꯣꯔꯠꯁꯤ ꯌꯧꯔꯦ ꯗꯤꯜꯂꯤꯒꯤ ꯌꯧꯀꯥꯟꯁꯤꯗ ꯑꯩꯅ ꯅꯣꯏꯗꯤ ꯀꯥꯏꯗ ꯂꯩꯕ ꯈꯣꯠꯄꯅꯣ ꯍꯥꯏꯗ ꯍꯪꯉꯦ ꯍꯪꯀꯥꯟꯁꯤꯗ ꯂꯩꯇꯦ ꯍꯥꯏꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯁꯤꯒꯤ ꯃꯦꯞꯁꯦ ꯒꯨꯒꯜ ꯃꯦꯞꯁꯦ ꯑꯣꯏꯅ ꯊꯥꯔꯛꯀꯦ ꯑꯗꯨꯒ ꯅꯪ ꯑꯗꯨꯝ ꯀꯥꯔ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯍꯪꯅꯔ ꯂꯥꯛꯑꯣ ꯁꯤꯅꯦ ꯑꯩꯅ ꯑꯩꯗꯤ ꯀꯩꯃꯧ ꯂꯣꯜꯂꯤ ꯈꯪꯗꯦ ꯑꯗꯨꯗꯤꯝꯅꯦ ꯍꯥꯏꯗ ꯍꯩꯕ ꯍꯥꯏꯇꯥꯔꯦ ꯌꯥꯅꯤ ꯅꯪꯒꯤ ꯐꯣꯟꯗꯣ ꯄꯥꯏꯍꯜꯂꯣ ꯃꯉꯣꯟꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯠꯂꯦ ꯑꯗꯨꯝ ꯗꯤꯜꯂꯤꯗꯒꯤ ꯃꯣꯏꯒꯤ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯅꯣꯏꯗꯥꯒꯤ ꯁꯦꯛꯇꯔ 143ꯁꯤ ꯌꯧꯅꯕꯗ ꯑꯗꯨꯝ ꯀꯥꯔꯗ ꯆꯠꯄꯅꯦꯅ ꯇꯦꯛꯁꯤꯗ ꯆꯠꯄꯅꯦꯅ ꯃꯣꯏꯒꯤꯗꯣ ꯑꯗꯨꯝ ꯐꯔꯥꯗꯣ ꯆꯥꯎꯔꯝꯃꯦꯕ ꯅꯨꯃꯤꯠꯇꯣ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯂꯧꯏ ꯂꯨꯄꯥ 2,000-3,000ꯒ ꯍꯩꯌꯦꯕ ꯑꯗꯣ ꯑꯩꯉꯣꯟꯗ ꯂꯧꯈꯤꯕꯗꯨꯗꯤ ꯑꯗꯨꯝ ꯂꯨꯄꯥ 1,100-900ꯒ ꯂꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯉꯥꯡꯅꯔꯒ ꯊꯥꯔ ꯆꯠꯀꯥꯟꯁꯤꯗ ꯑꯩꯅ ꯁꯨꯝ ꯃꯣꯏꯅ ꯃꯦꯞꯇꯣ ꯊꯥꯔꯛꯄꯅꯤꯅ ꯑꯩꯅꯁꯨ ꯌꯦꯡꯉ ꯆꯠꯂꯕꯅꯤꯅ ꯃꯣꯏꯒꯤ ꯂꯩꯐꯝꯁꯦ ꯑꯗꯨꯝ ꯗꯤꯜꯂꯤ ꯍꯥꯏꯔꯛꯇ꯭ꯔꯦꯕ ꯌꯨꯄꯤ ꯑꯣꯜꯂꯛꯂꯦꯕ ꯁꯤꯗꯤ ꯑꯩꯅꯁꯨ ꯍꯪꯉꯦ ꯃꯣꯏꯉꯣꯟꯗ ꯅꯣꯏꯁꯤꯗꯤ ꯗꯤꯜꯂꯤ ꯅꯠꯇꯦ ꯌꯨꯄꯤꯗꯅꯦ ꯕꯣꯔꯗꯔꯅꯦ ꯍꯩꯌꯦꯕ ꯑꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯪꯂꯦ ꯌꯧꯔꯦ ꯃꯣꯏꯒꯤ ꯃꯐꯝꯁꯤꯗ ꯑꯗꯨ ꯌꯧꯁꯤꯗ ꯃꯣꯏꯁꯦ ꯑꯩ ꯉꯥꯏꯕ ꯀꯨꯝꯊꯔꯛꯑꯦ ꯃꯣꯏ ꯌꯨꯝꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯄꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯦ ꯅꯪ ꯂꯥꯛꯑꯕ ꯈꯣꯠꯂꯕ ꯑꯣꯏꯔꯒ ꯑꯗꯨꯝ ꯑꯗꯨꯒ ꯐꯔꯥꯁꯦ ꯑꯩꯗꯤ ꯃꯣꯏꯅ ꯄꯤꯈꯤꯗꯧ ꯃꯥꯜꯂꯦꯕ ꯑꯗꯨꯒ ꯃꯣꯏꯗꯤ ꯄꯩꯁꯥꯗꯣ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯕ ꯃꯔꯝ ꯑꯣꯏꯅ ꯑꯗꯨꯝ ꯅꯪ ꯄꯤꯈ꯭ꯔꯣ ꯐꯔꯥꯗꯣ ꯍꯥꯏꯗ ꯍꯩꯖꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯀꯔꯤꯅꯣ ꯊꯕꯛꯁꯨ ꯑꯗꯨꯛ ꯆꯥꯎꯅ ꯇꯧꯔꯒ ꯕꯣꯏꯗ ꯑꯩ ꯋꯥꯈꯜꯗ ꯁꯨꯝ ꯈꯟꯖꯔꯛꯏꯕ ꯑꯗꯨꯋꯥꯏꯗꯨꯗꯗꯤ ꯌꯧꯕꯗ ꯉꯥꯏꯔꯤꯕꯅꯤꯅ ꯀꯔꯤꯝꯐꯥꯎ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯑꯗꯨꯗꯒꯤꯗꯤ ꯆꯪꯉꯒ ꯂꯩꯔꯨ ꯀꯥꯟꯁꯤꯗꯗꯤ ꯃꯣꯏꯒꯤꯁꯤꯗ ꯀꯥꯁꯤꯗ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯉꯩ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦ ꯀꯥꯁꯤ ꯑꯗꯨꯝ ꯀꯥ ꯑꯩꯈꯣꯏ ꯃꯤ ꯃꯌꯥꯝ ꯇꯤꯟꯅꯐꯝ ꯐꯝꯐꯝ ꯑꯃ ꯑꯗꯨꯒ ꯀꯥ 2 ꯂꯩꯔꯝꯃꯦꯕ 3 ꯀꯥ 3 ꯂꯩꯔꯝꯃꯦ ꯑꯗꯨꯗ ꯑꯗꯨꯝ ꯅꯨꯄꯤ ꯅꯨꯄꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯉꯩ ꯑꯗꯨꯝ ꯂꯩꯔꯝꯕꯤꯅꯦꯕ ꯃꯐꯝꯁꯤꯗꯗꯤ ꯀꯥ ꯃꯅꯨꯡꯁꯤꯗ ꯄꯨꯟꯅ ꯑꯗꯨꯝ ꯅꯨꯄꯤꯒꯤꯅ ꯀꯥ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯅꯨꯄꯥꯒꯤ나 ꯀꯥ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯆꯥꯛ ꯆꯥꯕꯗꯤ ꯑꯗꯨꯝ ꯄꯨꯂꯞ ꯃꯨꯛ ꯆꯥꯕꯤꯌꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯊꯣꯡ ꯑꯃꯈꯛꯅ ꯈꯥꯏꯕꯤꯅꯦꯕ ꯃꯐꯝ ꯖꯒꯥꯁꯤ ꯇꯧꯔꯝꯃꯤꯁꯦ ꯑꯗꯨꯗ ꯑꯩꯁꯦ ꯇꯥꯏꯕꯪ ꯄꯨꯡꯁꯦ ꯁꯦꯕꯥꯠꯅꯔꯦꯕ ꯀꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦꯕ ꯑꯩꯁꯦ ꯇꯧꯔꯝ ꯆꯥꯔꯝ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯒ ꯃꯐꯝꯗꯨꯗꯒꯤ ꯑꯩ ꯀꯣꯏ ꯆꯠꯀꯦꯁꯨ ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯑꯝꯒꯅꯨ ꯍꯥꯏꯔꯝꯕꯤ ꯃꯣꯏꯅ ꯑꯗꯨꯝ ꯊꯕꯛꯅꯦ ꯑꯗꯨꯝ ꯑꯌꯨꯛꯀꯤ ꯄꯨꯡ 10ꯁꯤꯗꯒꯤ ꯅꯨꯡꯗꯥꯡ ꯄꯨꯡ 10 ꯐꯥꯎ ꯆꯠꯈꯤꯕ ꯑꯗꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯖꯣꯟꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤꯁꯦ ꯃꯥꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯌꯥꯝ ꯍꯦꯜꯄꯤꯡ ꯅꯦꯆꯔ ꯑꯣꯏꯕ꯭ꯔꯥ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯅꯨꯡꯁꯤꯅꯔꯤꯅꯦ ꯍꯥꯏꯔꯕꯅꯤꯅ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯏ ꯃꯥꯅ ꯑꯩꯈꯣꯏ ꯒꯥꯏꯗ ꯇꯧꯕꯤꯗꯅ ꯈꯣꯠꯄꯤꯗꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕ ꯈꯣꯠꯄ ꯀꯃꯥꯏꯅ ꯇꯧꯏ ꯂꯨꯅ ꯆꯥꯟꯅ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯅ ꯌꯧꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗꯨ ꯈꯛꯇ ꯑꯩꯉꯣꯟꯗ ꯀꯧ ꯈꯣꯠꯇ꯭ꯔ ꯇꯧꯋꯦ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯀꯥꯟꯗꯨꯗ ꯑꯩꯁꯨ ꯌꯥꯝ ꯀꯨꯏꯅꯕꯨꯗꯤ ꯂꯩꯔꯛꯇꯦꯕ ꯅꯨꯃꯤꯠ 12-13 ꯃꯨꯛꯇ ꯂꯩꯔꯛꯑꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯀꯥꯟꯗꯨꯗ ꯑꯗꯨꯝ ꯃꯥꯁꯤꯅ ꯑꯩꯁꯦ ꯑꯗꯨꯝ ꯀꯥꯗꯨꯗ ꯂꯩꯔꯁꯨ ꯃꯁꯛ ꯈꯪꯅꯗꯕꯩ ꯇꯥꯏꯞꯇ ꯑꯗꯨꯝ ꯊꯩꯔ ꯆꯠꯄꯤ ꯍꯣꯏ ꯃꯥꯅꯒ ꯋꯥꯈꯜꯒ ꯈꯔꯒ ꯅꯨꯡꯉꯥꯏꯔ ꯂꯥꯛꯑꯒ ꯅꯣꯛꯁꯤꯜꯂꯛꯀꯨꯝꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯒ ꯑꯗꯨꯝ ꯃꯤꯇꯣꯞ ꯑꯃ ꯂꯩꯕꯒꯨꯝꯕꯩꯅ ꯂꯩꯔꯦꯕ ꯑꯩꯁꯦ ꯑꯗꯨꯗꯩ ꯑꯩꯁꯦ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤ ꯃꯑꯣꯡꯁꯤꯕꯨ ꯒꯥꯏꯗ ꯈꯜꯂꯦ ꯑꯗ ꯑꯩꯒꯤꯁꯦ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯑꯩ ꯊꯕꯛꯁꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯃꯩꯅ ꯍꯩꯌꯦ
ꯑꯩꯅ ꯆꯠꯄ ꯅꯨꯃꯤꯠꯁꯤꯗ ꯇꯥꯡ 18ꯁꯤꯗ ꯇꯥꯕꯅꯦꯕ ꯑꯗ ꯅꯪꯒꯤꯗꯤ ꯑꯩꯅ ꯉꯥꯡꯅꯕꯤꯔꯒ ꯍꯌꯦꯡ ꯇꯥꯍꯜꯂꯕꯅꯤ ꯍꯌꯦꯡ ꯇꯥꯍꯜꯂꯕꯅꯤ ꯑꯣ ꯐꯔꯦ ꯑꯗꯨꯗ ꯑꯩꯁꯨ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯑꯗꯨꯝ ꯄꯣꯊꯥꯔꯒ ꯂꯩꯔꯦꯕ ꯑꯗ ꯑꯩꯅ ꯑꯩꯗꯤ ꯍꯤꯟꯗꯤꯁꯨ ꯈꯪꯗꯦ ꯏꯪꯂꯤꯁꯁꯨ ꯈꯪꯗꯦ ꯍꯌꯦꯡ ꯃꯌꯥꯡ ꯃꯆꯥ ꯃꯔꯛꯇꯨꯗ ꯀꯃꯥꯏꯅ ꯐꯝꯃꯒ ꯋꯥꯔꯤꯅꯣ ꯑꯩꯅ ꯁꯥꯔꯨꯗꯩꯁꯦꯗ ꯑꯩꯅ ꯍꯩꯖꯕ ꯍꯥꯏꯇꯥꯔꯦ ꯑꯁ ꯃꯥꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯂꯥꯏꯟ ꯌꯥꯠꯂ ꯊꯝꯈ꯭ꯔꯕꯅꯦ ꯃꯩꯇꯩ ꯃꯆꯥꯅꯦ ꯅꯪ ꯎꯅꯍꯟꯗꯩꯁꯦ ꯑꯗꯨꯒ ꯅꯪꯒꯤ ꯂꯧꯔꯤꯕ ꯏꯟꯇꯔꯚꯤꯌꯨꯁꯤꯁꯨ ꯑꯩꯅ ꯏꯪꯂꯤꯁ ꯂꯦꯡꯒ꯭ꯋꯦꯖ ꯃꯅꯤꯄꯨꯔ ꯂꯦꯡꯒ꯭ꯋꯦꯖꯇ ꯂꯧꯕꯤꯒꯦ ꯈꯣꯠꯄꯤꯒꯦ ꯀꯥꯏꯗ ꯍꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯩꯗꯤ ꯑꯩꯁꯦ ꯆꯠꯂꯀꯥꯟꯁꯤꯗ ꯑꯍꯥꯟꯕꯁꯤꯗ ꯃꯣꯏꯒꯤ ꯁꯔꯅꯦꯗ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯨꯗꯨꯒ ꯎꯅꯍꯜꯂꯦ ꯑꯩꯁꯦ ꯍꯣꯇꯦꯜ ꯑꯃꯗ ꯀꯧꯁꯤꯜꯂꯒ ꯎꯅꯍꯟꯗꯨꯗ ꯑꯗꯨꯅꯦ ꯑꯇꯥꯅꯦ ꯅꯪ ꯕꯤꯖꯤꯅꯦꯁꯀꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯊꯕꯛ ꯍꯩꯔꯛꯀꯦ ꯈꯣꯠꯂꯛꯀꯦ ꯑꯗꯨ ꯑꯇꯥ ꯌꯥꯝ ꯍꯪꯉꯥꯟꯁꯤꯗ ꯑꯩꯅ ꯑꯗꯨꯝꯕ ꯈꯣꯠꯄꯗꯤ ꯑꯩꯁꯨ ꯇꯧꯔꯛꯇ꯭ꯔꯤ ꯈꯣꯠꯂꯛꯇ꯭ꯔꯤ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄ ꯕꯤꯖꯤꯅꯦꯁ ꯍꯥꯏꯕꯨ ꯑꯗꯨꯝ ꯌꯨꯝꯗ ꯏꯟꯖꯥꯡ ꯅꯥꯄꯤꯒꯨꯝꯕ ꯊꯥꯕ ꯑꯗ ꯑꯣꯛ-ꯌꯦꯟꯒꯨꯝꯕ ꯌꯣꯛꯄ ꯑꯗꯨꯝꯕꯩꯅ ꯑꯣꯏꯅ ꯇꯧꯔꯛꯑꯦꯗ ꯍꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯑꯁ ꯅꯪ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏ ꯕꯤꯖꯤꯅꯦꯁꯁꯤꯗꯗꯤ ꯑꯁ ꯀꯗꯥꯏꯗꯩ ꯑꯗꯨꯃꯥꯏꯅ ꯄꯥꯡꯒꯟ ꯋꯥꯔꯨꯗꯧꯕ ꯅꯠꯇꯦ ꯐ꯭ꯔꯥꯏꯗꯦꯗ ꯑꯁ ꯂꯨꯄꯥ ꯂꯥꯛ ꯐꯪꯒꯗꯧꯕꯅꯦꯗ ꯑꯗꯨꯝ ꯃꯣꯏꯅ ꯐꯖꯅ ꯁꯨꯝꯕ ꯍꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯁꯦꯡꯅꯒꯤꯗꯤ ꯃꯤꯑꯣꯏꯕꯅꯤꯅ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯄꯥꯝꯗꯕ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯊꯕꯛꯇꯨ ꯃꯣꯏꯅ ꯍꯥꯏꯗꯤꯗꯣ ꯇꯥꯔꯒ ꯑꯗꯨꯝ ꯑꯣꯏꯔꯕ ꯆꯠꯂꯅꯤ ꯒꯥꯏꯗ ꯇꯥꯔꯒ ꯑꯗꯨꯝ ꯍꯣꯏꯗ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯣꯏꯅ ꯂꯧꯔꯤꯉꯩ ꯏꯟꯇꯔꯚꯤꯌꯨ ꯅꯨꯃꯤꯠ 2-3 ꯑꯗꯨꯗꯩ ꯃꯣꯏꯅ ꯑꯃꯨꯛ ꯑꯁꯤ ꯀꯩꯅꯣꯗꯒꯤ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯅꯪ ꯍꯌꯦꯡꯁꯨ ꯏꯟꯇꯔꯚꯤꯌꯨ ꯂꯩꯔꯤꯔꯒ ꯀꯧꯋꯦ ꯑꯩꯁꯦ ꯀꯧꯕꯁꯤ ꯀꯛꯆꯤꯡꯁꯦ ꯆꯠꯃꯤꯟꯅꯗꯦꯗꯤ ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯗꯒꯤ ꯑꯩꯁꯦ ꯑꯣꯛꯇꯣ ꯄꯥꯔꯀꯤꯡ ꯊꯣꯛꯉꯒ ꯑꯣꯛꯇꯣꯗꯨꯗꯒꯤ ꯃꯐꯝꯗꯣ ꯑꯩꯅ ꯊꯤꯜꯍꯜꯂꯒ ꯑꯗꯨꯝ ꯒꯥꯔꯤ ꯚꯔꯥ ꯀꯛꯆꯤꯡꯁꯦ ꯃꯣꯏꯅ ꯄꯤꯌꯦꯕ ꯃꯣꯏꯗꯤ ꯀꯦꯁ ꯇꯨ ꯀꯦꯁꯁꯦ ꯆꯠꯅꯔꯝꯗꯦꯕ ꯑꯗꯨꯝ ꯖꯤꯄꯦꯗ ꯑꯣꯏꯅ ꯇꯧꯅꯔꯝꯃꯦꯕ ꯑꯗꯣ ꯑꯩꯗꯤ ꯖꯤꯄꯦ ꯄꯥꯏꯗꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏ ꯀꯧꯔꯒ ꯚꯔꯥꯗꯣ ꯀꯥꯞꯃꯜꯂꯒ ꯑꯅꯤꯔꯛ ꯁꯨꯕꯁꯤꯗ ꯑꯩꯈꯣꯏ ꯁꯤ ꯀꯩꯅꯣꯗꯒꯤ ꯎꯅꯩꯌꯦ ꯃꯌꯥꯡ ꯏꯝꯐꯥꯜꯗꯒꯤ ꯑꯣꯀꯦꯟ ꯍꯥꯏꯔꯤꯁꯦ ꯑꯣꯀꯦꯟꯁꯤꯒ ꯎꯅꯉꯥꯟꯁꯤꯗ ꯑꯗꯨꯝ ꯑꯁ ꯃꯣꯏꯅ ꯌꯥꯝ ꯁꯨꯝꯃꯛꯑꯦ ꯃꯣꯏꯅ ꯍꯧꯖꯤꯛ ꯀꯝꯄꯅꯤꯁꯤꯗ ꯊꯕꯛ ꯇꯧꯔꯒ ꯃꯥꯂꯦꯁꯤꯌꯥ ꯑꯗꯨ ꯀꯔꯤ ꯀꯔꯥ ꯆꯠꯂꯨꯕꯒꯤ ꯂꯝꯁꯤꯡꯁꯦ ꯃꯣꯏꯅ ꯇꯦꯞꯇꯨꯗꯒ ꯎꯍꯟꯗ꯭ꯔ ꯃꯤꯁꯦ ꯑꯗꯨꯝ ꯍꯔꯥꯎꯍꯟꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯔꯝꯃꯦ ꯃꯣꯏꯅ ꯂꯩꯔꯝꯕ ꯐꯤꯕꯝ ꯇꯦꯕꯜ ꯆꯤꯌꯔ ꯅꯠꯇ꯭ꯔꯒꯅ ꯃꯐꯝꯗꯨꯗ ꯑꯣꯐꯤꯁꯇ ꯃꯤ ꯃꯌꯥꯝ ꯃꯣꯏꯅ ꯂꯩꯔꯝꯃꯤꯁꯦ ꯑꯣꯐꯤꯁ ꯅꯠꯇꯦꯕ ꯀꯩꯅꯣ ꯍꯣꯇꯦꯜ ꯑꯆꯧꯕ ꯑꯃꯗ ꯀꯧꯁꯤꯜꯂꯒꯅꯦꯕ ꯇꯧꯔꯤꯁꯦ ꯍꯣꯇꯦꯜꯗꯅꯦꯕ ꯀꯧꯔꯤꯁꯦ ꯑꯣꯐꯤꯁ ꯃꯁꯥꯒꯤ ꯇꯣꯉꯥꯟꯕ ꯑꯣꯐꯤꯁ ꯑꯃ ꯂꯩꯕ ꯅꯠꯇꯦꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯍꯣꯇꯦꯜ ꯑꯣꯏꯔꯝꯕ꯭ꯔꯥ ꯑꯗꯨꯝ ꯍꯣꯇꯦꯜꯁꯦ ꯃꯣꯏꯅ ꯍꯣꯡꯉꯒ ꯀꯧꯔꯛꯑꯦ ꯃꯣꯏꯒꯤ ꯑꯣꯏꯕ ꯑꯣꯐꯤꯁ ꯑꯀꯛꯅꯕ ꯑꯃ ꯂꯩꯇꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯁꯤꯗ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯂꯧꯈ꯭ꯔꯦ ꯃꯣꯏꯅ ꯍꯧꯖꯤꯛꯀꯤ ꯇꯟꯖꯥ ꯐꯥꯎꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯖꯣꯟꯅ ꯂꯤꯕꯤꯔꯤꯕ ꯇꯥꯡꯀꯛ ꯐꯥꯎꯕꯁꯤда ꯂꯨꯄꯥ ꯀꯌꯥ ꯂꯧꯈ꯭ꯔꯦ ꯃꯣꯏꯅ ꯄꯩꯁꯥ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈꯤꯕꯁꯦ ꯃꯣꯏꯅ 2.5ꯅꯦ ꯍꯩꯖꯤꯜꯂꯒ ꯑꯩ ꯀꯧꯁꯤꯜꯂꯤꯕ ꯅꯨꯄꯤꯗꯨꯅ ꯃꯈꯥꯏꯝꯗꯤ ꯑꯩ ꯄꯨꯊꯣꯛꯄꯤꯔꯒꯦ ꯍꯥꯏꯔꯒ 2 ꯑꯃ ꯑꯩ ꯌꯨꯝꯗꯒꯤ ꯀꯥꯞꯍꯜꯂꯛꯄ ꯑꯗꯨꯃꯥꯏꯅ 2.5ꯗꯤ ꯂꯧꯈ꯭ꯔꯦ ꯃꯣꯏꯅ ꯂꯨꯄꯥ 1.5 ꯂꯧꯈ꯭ꯔꯦꯕ ꯑꯩꯈꯣꯏꯗꯒꯤ ꯌꯨꯝꯗꯒꯤ ꯗꯥꯏꯔꯦꯛ ꯂꯧꯈꯤꯕꯅ 2 ꯂꯧꯈꯤꯕ ꯑꯗ ꯅꯨꯄꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤ ꯍꯥꯏꯔꯒ ꯃꯈꯥꯏ ꯑꯃ ꯂꯧꯈꯤꯕ ꯃꯈꯥꯏ ꯑꯃ ꯃꯥꯅ ꯄꯨꯊꯣꯛꯄ ꯁꯥꯈꯤꯕ ꯃꯥꯅ ꯄꯨꯊꯣꯛꯄ ꯁꯥꯈꯤꯕꯅꯦꯕ ꯄꯨꯟꯅ ꯏꯁꯥꯗꯒꯤ ꯆꯠꯈ꯭ꯔꯤꯁꯦ 1.5ꯅꯦꯕ 2.5ꯅꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯅ ꯃꯥꯒ ꯈꯪꯅꯔꯤꯕ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯑꯃꯗ ꯃꯥꯅ ꯀꯃꯥꯏꯅ ꯅꯣꯕ ꯃꯥꯅ ꯃꯤꯁꯂꯤꯠ ꯇꯧꯕꯅꯦꯅ ꯏꯁꯥꯅ ꯈꯪꯉꯛꯏꯁꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕꯅꯤ ꯇꯥꯠꯄꯥꯠꯅꯦꯅ ꯏꯁꯥꯅ ꯈꯪꯉꯛꯈꯤꯕꯁꯦ ꯀꯔꯝꯕ ꯃꯤꯀꯨꯞꯇ ꯈꯪꯈꯤꯒꯦ ꯑꯗꯨꯝ ꯃꯣꯏꯅ ꯁꯤꯒꯤ ꯊꯕꯛꯁꯦ ꯀ꯭ꯌꯨꯅꯦꯠꯅꯦꯕ ꯁꯨꯡꯍꯩ ꯍꯩꯗꯣꯛꯇꯦꯕ ꯑꯩꯈꯣꯏꯉꯣꯟꯗ ꯕꯤꯖꯤꯅꯦꯁꯅꯦꯗ ꯍꯩꯌꯦ ꯑꯗꯨꯝ ꯄꯩꯁꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯥꯟ ꯌꯥꯔꯕ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯌꯥꯎꯍꯟꯉꯥꯏꯒꯤꯗꯃꯛꯇꯀꯣ ꯃꯤꯁꯦ ꯑꯁ ꯃꯥꯁꯟ ꯅꯦꯕꯤ ꯑꯗꯨ ꯀꯔꯤ ꯀꯔꯥ ꯂꯣꯏ ꯌꯥꯎꯔꯤꯕꯅꯤ ꯁꯤ ꯀꯥꯟꯅꯩꯌꯦ ꯈꯣꯠꯂꯦꯗ ꯑꯗꯨꯃꯥꯏꯅ ꯀꯧꯁꯤꯜꯂꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏ ꯂꯤꯆꯠꯁꯦ ꯑꯩꯅ ꯈꯪꯉꯛꯏꯁꯤꯅ ꯁꯨꯃꯥꯏꯅ ꯐꯠꯇꯦꯕ ꯈꯪꯉꯤꯁꯦ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯊꯥ 3-4 ꯇꯧꯔꯒ ꯂꯩꯔꯝꯃꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯃꯣꯏꯅ ꯑꯣꯐꯤꯁꯅꯦꯗꯨꯗ ꯑꯌꯨꯛꯀꯤ ꯄꯨꯡ 10ꯗꯒꯤ ꯆꯠꯂꯒ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 10ꯗ ꯆꯠꯂꯤꯁꯦ ꯑꯣꯐꯤꯁꯅꯦꯗ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯅꯧꯕ ꯂꯥꯛꯄꯁꯤꯒꯀꯣ ꯃꯣꯏ ꯍꯥꯟꯅ ꯂꯩꯔꯝꯕꯁꯤꯒ ꯁꯛ ꯃꯥꯏ ꯎꯅꯍꯟꯗꯕꯤ ꯋꯥꯔꯤ ꯁꯥꯟꯅꯍꯟꯗꯉꯥꯏꯒꯤ ꯃꯣꯏꯅ ꯄꯨꯊꯣꯛꯑꯒ ꯂꯝꯄꯥꯛ ꯑꯃꯗ ꯑꯣꯐꯤꯁꯅꯦꯗ ꯄꯨꯔꯒ ꯂꯝꯄꯥꯛ ꯑꯃꯗ ꯃꯥꯒꯤ ꯐꯣꯟꯁꯤꯗ ꯌꯥꯎꯕ ꯀꯟꯇꯦꯛꯁꯤꯡꯁꯦ ꯇꯧꯍꯜꯂꯒ ꯃꯤ ꯈꯣꯝꯍꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯃꯣꯏ ꯑꯣꯐꯤꯁꯁꯦ ꯊꯕꯛꯁꯦ ꯉꯁꯥꯏꯒꯤ ꯃꯤ ꯑꯃ ꯑꯅꯧꯕ ꯂꯥꯛꯏꯕ ꯀ꯭ꯂꯥꯏꯟꯁꯤꯅ ꯑꯃꯨꯛꯀ ꯃꯊꯪ ꯑꯇꯣꯞꯄ ꯃꯤꯁꯨ ꯈꯣꯝꯃꯒ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯞꯁꯤꯗ ꯑꯗꯨꯝ ꯄꯨꯁꯜꯂꯛꯅꯕ ꯍꯣꯠꯅꯕꯅꯦ ꯑꯗꯨꯗ ꯖꯣꯟꯗꯗꯤ ꯀꯣꯜ ꯇꯧꯍꯟꯕ꯭ꯔꯥ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯃꯣꯏꯒꯤ ꯏꯟꯇꯔꯚꯤꯌꯨꯗꯣ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯇ꯭ꯔꯦꯅꯤꯡ ꯍꯥꯏꯗ ꯑꯃꯨꯛ ꯃꯣꯏꯅ ꯈꯥꯏꯗꯣꯛꯏꯕ ꯃꯇꯝ ꯅꯨꯃꯤꯠ 7ꯅꯤ ꯇꯧꯒꯅꯤ 6ꯅꯤ ꯇꯧꯒꯅꯤ ꯇ꯭ꯔꯦꯅꯤꯡꯁꯤꯅ ꯀꯗꯥꯏꯗ ꯇꯧꯍꯟꯕ ꯇ꯭ꯔꯦꯅꯤꯡ ꯍꯥꯏꯁꯦ ꯃꯣꯏꯅ ꯑꯗꯨꯝ ꯍꯣꯇꯦꯜꯗꯨꯗ ꯀꯧꯔ ꯃꯣꯏꯒꯤ ꯑꯣꯐꯤꯁꯥꯔ ꯁꯥꯔꯝꯃꯤꯕꯁꯤꯡꯁꯦ ꯁꯤꯁꯤꯅ ꯑꯗꯨꯝ ꯋꯥ ꯈꯔ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯃꯔꯝꯗ ꯇꯥꯛꯄꯗꯨ ꯑꯣꯏꯕꯖꯥꯠꯅꯦꯕ ꯇ꯭ꯔꯦꯅꯤꯡ ꯍꯥꯏꯔꯒ ꯑꯈꯟꯅꯅ ꯁ꯭ꯀꯤꯜ ꯑꯃ ꯑꯩꯈꯣꯏꯒꯤ ꯋꯥ ꯉꯥꯡꯕ ꯇꯝꯕꯤꯕꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯑꯦꯛꯇꯤꯚꯤꯇꯤ ꯑꯃ ꯇꯝꯕꯤꯕ ꯑꯝꯇ ꯂꯩꯇꯦ ꯇ꯭ꯔꯦꯅꯤꯡꯅꯦꯗ ꯇꯧꯔꯤꯁꯦ ꯅꯪꯒꯤ
account nangi phone da contact yauri basing do adu du da sida kauchilak pa yaba ma kai kauchillo nang kauchil ingai gi paisa tho adong ne haida hai bedare adu maina kari hai ka kauchilo hai no moi myam si sida thabak laire sumai sumai tawre ai ama thabak sumai moina sengnai ga chen je pora thiel leba thiel le de as paisa je atu ki matik sida tho abane sida nangi nasungna mana basing nang khangna jana basing le de kauro moi je yari ngai gi mi hapchin ngai gi gakta ne ba aduga thabuk sidagi lupa kaya tolo oina pirakhiba khotkhiba yaubro moina laite ai de numit tarani thoni le pajir moi si thabak sumain tawbani do khangakpadagi thong e kamai tholai tholak process na kamai thong paje moina haide paisa ji pi re ai gi je paisa ji pi re ngan je moina thabak nong si sit na na haidok pa horak le paisa ji moi khutta chan ki ngan je da nang na tawdai thabak je khoi na sumain ta gar mamang ki net ai du ne si jine si business si sumain taw ga daw ne khot ga daw ne je loina haidong le paisa ji moi khut chan gi baga adu da gi de ai je adu main taw da wai de di si gi thabak si di pam de ai de mi khom bai ji de noi adum khom mo ai di khom ba talle hai ju hai roi di mi ngona wanga lan ngang ba su hai te da ai ma wari ne ai khoi khun da gi ai na mi ma khom ka daw du sa ai class 8 pau 6 pau pass daw da ba nang na kari thabak taw dai no adu da hai da adu main taw ra ga ai ngona oina ngang ka ni khol ka ni da ai de adu ban du na paisa pam de noi kan moina kan ai jidi kan ab noi tawa ai de pam de da du maina taw ra ga thong e ba ada thong pa jida ai gi paisa je ai si pe bai dam ne moi account je da ai kokchili ba mi jing ji gi account je da ka mal laga yum da gi paisa thamme ba ai cross oina bai da ai na ima hoi da hai bai da training manung ne na ima paisa do khara chathok chasin bau ai thabak taw du ne na phara gi ka pit o hai da du mai ka mal la thamme kamal la tham je da numitu da ai ni je thabak yaw roi da hai hore ba ai ni na moina di yam theme as nang una ri sa je kanam bau na una ge khot ge da phang ba sa na te si nang na una phang ri je golden jacks ne ga ai da khoi thabak su kuin da pa ji thabak moi ga nom ta una phang gi bote khot ki bote ga ai da yam na sa ne ye moina de moina apang mane na khalla ka kaim khangaroi ne ada last da hajiki moina una ba phangoroi haiba nupa sine maming kari ko oken gawe oken mai yung kai de gi no si mayang impan da ge khoi jam oken ne ma se kari thabak tawbo mi no ma ji thabak ai je moi jina hujiki thabak si da khajik senior hai du oire ama fimeron set pa aduga wangang sangang kar main tawge as mi ji sumba phajana haire sumba ji phajana haire de ma fimeron ji ko su tai dau tra yamna mi engdong pa sen pai da ba mi ma gi kun jel hore moi je jel hore de yamna ma sa da du ki matik nan gre ba kai gi no da free da lak pa paisa sing du na tawrim ne na okay sumaina thengnarak pa se zone na ne zone na taba atopa maru mapang ada sumaina paisa phangadui ne na lak pa mi je kyam ko thengnare yam howe akhoi na lai se moi je sector gi makha adum atop top da lai na ma ne ba akhoi na lai ba colony do adu da adum mitai pangan pul na adum lai hoba da adum khara lai howe yaw ri sing sin kana no maitai ga pangan ge dara atai di karam kam yaw ba je akhoi na lai ba jaga du da de hoi maitai pangan gak ta yawe maithai pangan he yawe ba adu moi myam si wari sanar pakan da maru mapang hoina sanar pakan nangi pesa kya logre ai gi si logre na traga nangi tolo kya phangi phangdi habagi sugum myam si di lithok na rakpa adagi thengnari ba problem myam do share to minar pa di yaw de adum akhoi laminari si ngai moi hana leiramba senior sing hai tare go hana yawramba sing do adu sing du na ai anoba lakpa moi tha pharamba siga ai anoba numitarani jang surapa ai jiga je tha pharam baduga numitarani supa ai jiga je nong ta una halaga wari sanan de moina wari sanan de ado ai chen da yadre na khala ise ai yum da thok ta yadre na khala ise na karam banu mit no kari matang da gi adam ai de kaino october date 18 jan november date 2 je si jigi ayuk sida moina mu una se la oi da kau leba nang thabak to kari gi no yaw ngamaroi haida moi sane da tawrami ba kaino jiga una ye wangoi dagi wangoi mai lakai huidrom dagi huidrom mai lakai dagi kenati ga wa sarne da ma ga unaya du numise unase ai ne yaw ngamaro heye yaw ngamaro he je kari gino nang yaw ngamaro da use he ai si thabak se pam de he kari gino nang na pam dri je da dum moina pha ngai sum hot na leiba aina noi thabak se sup pam da bagi pam dri he rabane da dum heye ada as suka na baji bua nang kari gino noi si kidan bala hoi si suraswa ya ji de moi ka nei khang da dum lai rabane aduna moi pul la tawo si ne thabak se moi ka nei khang ba moi taw ja ji noi de sa ka na baje longning dre da haye ba ina do moi je adu du da ai ngon da yamna sauning le moi gi gai gi noi sauning le moi thabak ta to ne na
ꯃꯣꯏꯗꯤ ꯑꯩꯈꯣꯏ ꯍꯥꯞꯅꯤꯡꯉꯥꯏꯒꯤ ꯄꯩꯁꯥꯅꯦꯕ ꯐꯪꯉꯤꯁꯦ Okay. ꯑꯗꯨꯅ ꯑꯗꯣ ꯃꯣꯏꯅ ꯄꯤꯖ ꯄꯤꯊꯛꯄꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯀꯃꯥꯏꯅ ꯂꯩꯕ ꯆꯥꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯊꯣꯡꯕ ꯊꯥꯛꯄꯁꯤꯅ ꯀꯔꯝꯍꯥꯏꯅ ꯂꯩꯕ ꯆꯥꯕꯁꯦ ꯌꯨꯝ ꯀꯥ ꯑꯃꯗꯀꯣ ꯑꯩꯈꯣꯏ ꯃꯤ 7-9 ꯆꯥꯏꯌꯦꯕ 7-9 ꯉꯁꯥꯏꯒꯤ ꯊꯕꯛꯁꯤꯒꯤ ꯃꯤ ꯉꯛꯇꯔꯥ ꯊꯕꯛꯁꯤꯗ ꯕꯦꯠꯆ ꯑꯃꯨꯛꯇ ꯂꯥꯛꯄ ꯑꯅꯧꯕ ꯕꯦꯠꯆꯁꯤ ꯑꯣꯏꯗꯣꯔꯤꯔꯥ ꯑꯩꯈꯣꯏ ꯑꯩꯅ ꯆꯪꯉꯨꯕꯩꯁꯤꯗ ꯕꯦꯠꯆꯁꯤ ꯑꯅꯧꯕ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏ 2 ꯈꯛꯇ ꯑꯣꯏꯌꯦ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯍꯧꯖꯤꯛ ꯊꯣꯡ ꯉꯝꯗꯅ ꯂꯩꯍꯧꯔꯦ ꯃꯥꯗꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯥꯗ ꯂꯩꯔꯤꯁꯤꯡꯁꯤꯗꯤ ꯌꯥꯝ ꯁꯦꯐ ꯑꯣꯏꯅ ꯂꯩꯕ꯭ꯔꯥ ꯃꯣꯏꯁꯤ ꯌꯥꯝ ꯁꯦꯐ ꯑꯣꯏꯕ ꯏꯟꯚꯥꯏꯔꯟꯃꯦꯟꯇ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯤ ꯀꯩ ꯃꯣꯏꯁꯤ ꯅꯠꯇ꯭ꯔꯒꯅ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯗꯕ ꯏꯟꯚꯥꯏꯔꯟꯃꯦꯟꯇ ꯂꯩꯕ꯭ꯔꯥ ꯑꯁ ꯃꯣꯏ ꯑꯁꯤꯃꯣꯝꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯁꯦꯡꯅ ꯍꯥꯏꯕꯗꯀꯣ ꯃꯣꯏꯒꯤ ꯁꯔꯁꯤꯡꯅꯦꯗ ꯇꯧꯔꯤꯁꯤꯡꯁꯦ ꯁꯤꯁꯤꯒ ꯂꯣꯏꯅ ꯌꯨꯝ ꯄꯥꯟꯗꯦꯗ ꯈꯥꯛꯂꯦꯗ ꯃꯣꯏꯁꯦ ꯂꯨꯍꯣꯡꯗꯦꯗ ꯈꯛꯇꯅꯦ ꯑꯗꯨꯝ ꯂꯩꯃꯤꯟ ꯆꯥꯃꯤꯟꯅꯕ ꯑꯗꯨꯝ ꯃꯣꯏ ꯁꯔꯁꯤꯡꯁꯤꯅ ꯑꯗꯨ ꯍꯣꯇꯦꯜꯗꯨꯗ ꯂꯥꯛꯑꯣ ꯍꯥꯏꯗ ꯑꯗꯨꯝ ꯀꯧꯕꯨꯌꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟ ꯈꯛꯇꯅꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯗꯨꯝ ꯂꯩꯍꯧꯋꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯈꯪꯏꯁꯤꯁꯨ ꯑꯩꯒ ꯈꯪꯅꯔꯤꯕꯅꯦꯗ ꯆꯠꯂꯤꯕ ꯅꯨꯄꯤꯁꯦ ꯁꯤꯁꯤꯒ ꯀꯛꯆꯤꯡꯁꯦ ꯑꯗꯨꯝ ꯍꯌꯦꯡ ꯗꯤꯋꯥꯂꯤꯅꯦꯁꯦ ꯍꯌꯦꯡ ꯗꯤꯋꯥꯂꯤꯅꯦ ꯍꯥꯏꯕꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯀꯦꯟ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯦ ꯃꯌꯨꯝꯗ ꯊꯣꯛꯈꯤꯗꯣꯏꯅꯦꯕ ꯍꯌꯦꯡ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯁꯤꯗ ꯑꯗꯣ ꯉꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯅꯨꯄꯤꯗꯣ ꯄꯨꯡ ꯀꯩꯅꯣ ꯇꯥꯡꯀꯥꯟꯗ ꯍꯜꯂꯦ ꯑꯩꯒ ꯈꯪꯅꯩꯗ ꯀꯧꯁꯤꯜꯂꯤꯕ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯄꯨꯡ 1-2 ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯃꯥꯁꯦ ꯑꯗꯣ ꯑꯩꯅ ꯇꯞꯅ ꯃꯣꯏꯅ ꯆꯠꯂꯤꯁꯤꯕꯨ ꯀꯃꯥꯏꯅ ꯌꯦꯡꯒꯦꯗ ꯑꯗꯨꯝ ꯉꯥꯏꯔ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠꯁꯦ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯇꯧꯕꯖꯥꯠꯅꯦꯗ ꯑꯗꯨꯝ Okay, yam nungai warisi yam marik chumna lebi haiba tare tasengna muk masina yam hojik victim oina leigadoriba mi mayam amagi punsi kanbada bhona bada yam chawna role si logadori ai ngasai se khigi ake production gi tingo wari sanabada hojik phawbada miyoi yankhai gi oiba team mafam kaya da ekhoi rescue tobina ba amta khona biyo haidan ake production ta paula ai haiba wafam ma so ai ake production dagi tamakpada tabadi am tu chungba pokpa madi oiri tai am to lakso ki ko jon kiran bala je mai jo dum boyfriend amuk leiram brada adi chomdadi jon ge khangne ene changdoi ni aduga ada haiba nu pi se aina budi maming amuk palle adu maso amuka ada maga khangna ba nupa amuk leiram bra maga khangna ba ni pai je aina ngasai mamang na pan gi ba koi jam okay nei je ma sina koksin bi ho jane ma zo okay ma zo mai question bane okay thank you very much dom lak sege jon wahang ji jon nga si thokla iba je akhoi gi jon gum victim mayam ama haiba tare not this particular case fraud toraga fraudulent activities mayam ama da akhoi gi moi them to biraga victim oina lamuk naraba miyam mayam ama gi punsi ne represent ori bi se jon de khangjaning ba je handak ki case da jon na kaya rak handa moi da paisa handok pirak na ba yam laira bani ai du pupai leje ba mi ne na hire kan da kaya rak kum moi da paisa thongna bo honai adu karamba tangkak tagi ai sidi yaroi ai miyam khangna ꯑꯩꯈꯣꯏꯒꯤ ꯑꯩ ꯍꯥꯏꯔꯅꯦꯅ ꯏꯚꯟ ꯏꯁꯥꯁꯦ ꯚꯤꯛꯇꯤꯝ ꯑꯃꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯗꯨꯝ ꯏꯀꯥꯏꯖꯔꯝꯗꯣꯏꯅꯤꯀꯣ ꯏꯁꯥꯗ ꯑꯗꯨꯕꯨ ꯑꯩ ꯊꯧꯅꯥ ꯂꯩꯅ ꯃꯁꯤꯗ ꯑꯩ ꯊꯣꯛꯑꯒ ꯃꯤꯌꯥꯝꯗ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤ ꯂꯤꯒꯅꯤ ꯃꯣꯏꯅ ꯇꯧꯔꯤꯕ ꯑꯔꯥꯟꯕ ꯃꯌꯥꯝꯁꯦ ꯈꯪꯍꯟꯒꯅꯦꯅ ꯊꯣꯛꯂꯛꯈꯤꯕꯒꯤ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯀꯔꯝ ꯀꯥꯟꯗ ꯂꯧꯔꯛꯄ ꯐꯤꯔꯦꯞ ꯑꯣꯏꯗꯣꯏꯅꯣ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯗꯨꯝ ꯌꯨꯝꯗ ꯍꯜꯂꯛꯑꯕ ꯃꯇꯨꯡꯁꯤꯗ ꯑꯩꯅ ꯃꯣꯏꯒꯤ ꯑꯣꯀꯦꯟꯁꯤꯗ ꯄꯩꯁꯥꯁꯦ ꯍꯩꯌꯦꯕ ꯍꯩꯕ ꯃꯇꯝꯁꯤꯗ ꯅꯪꯒꯤ ꯖꯤꯃꯦꯜ ꯑꯦꯀꯥꯎꯟꯗꯨꯗ ꯊꯥꯔꯛꯀꯅꯤ ngang ngayo sine matang puina jangpa ngana lakpai khangde nangonda message am lakani nangi account number piyo da adumaina haye adum aina phone tawringai ga adumaina haye aduda ide khara kuina lairaba matung jida phone je moi jam pai gitre aina tawjida adum aiga khangna ro nupi du da tawru jo nang paisa do aina logi bro phone aingonda saga tawr khanu airaga adum thamge block pijilaga adumai thamge dai dai akoi je sum ai je khalle wakhan je kam aina tawraga paisa ji moi ngondagi lokthokpu yagani natraga so akoi budi adum mang jarur ga so akoi gumba apang ga yanom su leiram gini go masi de adum laibak thinna khangal lagi da adum khanjarak pai dare adagi sum akoi mari makhong adum poithi thirubda adum sa santa oi je adum sumaina PS nong je pai ye khotle be je mina haina birak pai dare adudagi de adum moigi manakhi da chatlaga adum wakat sa bai dare khoina adumai wakalakpadagi hairiba masi mayam da khangal lage na khalakpane ba adunga sai aiga khangnai hairiba nupi je masigi nupi si na khangna bagi wari watai si dinga sai thola matung da kain tawgidrabra mangunde response ilak lakhidrabra kamai tawgin ai sida thong matung duda wari suksan sanatre de akoi gi imagine no maka aina phone tawhalle ba tawhan budu da as adum
moise yamna ngamaba mine da aduda akhoi ma da gak sijinariba wahai do ide adum aina ada seran turan tawe magi khudanga paira soro soro chinge gaida as ai di kibu kide ima zon jidi sumain tawbo ore gaida patanam pisil lakpai dare blackmail tawe aina di kai mok tawru busu laitabdo adum ai di moina sat moi gi hotel du unaba du ai tu ogi have du da moi kai ma khai adum hara lamni nei akhoi laiba mafam du ba laiba mafam du hek yaukpaga moi jina sumain haire nang sat khro akhoi anobo mi langai gi laye karigino hase noi du thuman da broi da di cham na mu hairiba thabak si yauru da boy de ko di satlan gibne daga adum moina mafam du da gi ai adu de paisa halo de haidabra paisa je hallo hairur ga halakku numit sidane date 2 je moina paisa halakane khotken have commitment pi rakhe bidi leibra laye moina paisa je halakani de adum haye machin da de swan de handaba adum nangi phone jimen da message lakani jimen message lakani daga adum thaidu ga leibai da de haidu ringai ge adu lakta de moina haisina paisa je kadai de chakhe hari no kadai yo he no foreign country de yo he bra kadai yo paisa je moina hadi je moina sijinaba na ti sine hadi je nangna jangami ba thabak sida akoi gi thabak sida moina hariba court ki je tanbagi ga adaga akoina hayem business ama tawger po matamda adugi ya adu business tawngai gi license tanba haiba maga moi makhan ani ahum di suriba adu sing du tanbagi ne noi jangi di senjidi sineba hairije aduga akoi gi aina class 6 khaktang pass tawba aina aingon da pidoi ba thabak si kari no na hangbada moina haisina kari no haisi hangni si gi thabak si di lairik changga dawba natte adum aina idea dum bai school ni sadu gan ndu ga amta laiti hayeba adu as yani si jide adum bachanga da ubana te si de kaino ne business ne da hay business oju like ki adu pass tabugi haibam de leram ni na da haiba adum lakta lao aina loi sillabane nu piji na hayeba aina loi sillabane yani da hairaga adum kauksin bai dare okay aduga asagi aina paisa sipidragadi noi aidi sumaina miyam khangala ani haidu ani khol ani na hairobadi yawbra zona moida yawde adumade yawdeba hauji haidu khraba matungda haiba tare kari reaction aidi haksengna directly lakpa bu ero natragana indirectly moigi hauji mara leiba kangu mayam da moi them tawe haiba kangu se sidagi hairakpa kholopadi kai ke lei hauji phaugi oina de ngon de amphau leitri okay adagi ngasagi mayam ama punjal ise ngasagi victim mayam ama punjal aga wari watai sarak pasi na karam matam de sarak pon akoi punjil aga handa wakal ibe mangaji ro mangaji adom akoi mangaji sengai ri gade si thawan dagi ahan ibom jai je si jiga ai gadi thokmina pam oye dili noida dagi okay thokmina ri jo majo moidi thabakara leram leba aiga maga je kam ta leminari neba wari nomta aiga maga je sana phangdeba kaigi no phang moina sana handriba haidokini da moi jatlami di chatsing da thabak sing do wari sana handaba se moi ju lesan raba noi ani khak leira gadi noi ani wari kamai sana ba yatri no jo akoi moi hana thabak tu da sahi ani hum suraba angang mo zo lerame ba da haujai khangnari ba nu pije si jo laiyeba adum hauji ki kakai bom jaji ga aiga ngaktang phamba je wari atai tai sana ro sa adum kai bom jaji kauthokhi gumba adumaina taweba moi thabak to es aduga chahi ani hum suraba angang sinadi kaim haidabra moi de adum sumaina tawra akhoi ngonda akhoi kaushili je moi de paisa makhutta khagak thoeba akhoi yama changakpa je moi de sen khaga paibra paiba ije paidum dreda pai de moina budi yam malhalle as yum daga sim thagi paisa suk thari bane ima hoida baba hoida ida haye adum sengna ri gade ai na adu moi ga laiminai mafam du da laibse da pai de khangi je moi paisa je yamna likna siji nawayeba ai sengna ri ga ai laijab do ai de dum parabari da siji nai paisa dum chathok khoto ga moi jina dum likna siji nawaiba sengna ri pai de khangi sina moi gi nuti gi chatpagi kari phara je akhoi anoba lakpaji da gi ai tolop changa khitre paisa do ai do changa khitre horen chang horen nungdawai di chang adongne adaga horen hanjinge hairaga hauji ayuk mai chatngai gi timing je siji da akhoi na ga khinga dum lupa chonga je kapi bai dare aduna di moi je dum paisa pai te ba adu ding asai gi paisa lauri si da moi gi saruk phang dabra phangni ne moi ai ama chang pa je moi ai koksali ba mi je siji da adum moi paisa khara di phangmu jane lupa lising tarani thoi mi ama hapada lupa lising taruk haibu mane moi ngon phangni je moi ada okay aduga zone da su zone mi ama hap taraga di lising taruk se pi ne na dum haibra
ꯑꯩꯗꯤ ꯃꯣꯏꯒꯤ ꯁ꯭ꯇꯦꯖ ꯑꯗꯨꯐꯥꯎꯗꯤ ꯌꯧꯔꯛꯇꯦꯕ ꯑꯩꯗꯤ ꯅꯨꯃꯤꯠ 12 ꯁꯨꯕꯗ ꯁꯤꯒꯤ ꯊꯕꯛꯁꯦ ꯐꯠꯇꯦ ꯈꯪꯉꯛꯄꯗꯒꯤ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯨꯏꯅ ꯂꯩꯔꯝꯕ ꯃꯤꯁꯤ ꯀꯅꯥꯅꯣ ꯃꯌꯥꯝ ꯃꯤ 5ꯁꯤꯒꯤ ꯃꯅꯨꯡꯗ ꯁꯤ ꯃꯣꯏ ꯁꯥꯏꯃꯣꯟ ꯍꯣꯏ ꯁꯤꯅꯦ ꯃꯣꯏ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯀꯨꯏꯅ ꯂꯩꯔꯝꯕ ꯃꯣꯏꯗꯗꯤ ꯊꯕꯛꯀꯤ ꯃꯇꯥꯡꯁꯤ ꯀꯔꯤ ꯀꯔꯤ ꯍꯥꯏ ꯃꯣꯏꯅ ꯂꯤꯕꯗꯗꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤ ꯃꯣꯏꯅ ꯇꯥꯕ ꯃꯣꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯊꯕꯛꯁꯦ ꯆꯞ ꯆꯥꯕꯤꯁꯦ ꯈꯪꯉꯛꯇꯣꯏꯅꯦꯕ ꯑꯩꯁꯦ ꯑꯗꯨꯝ ꯑꯩꯒꯤꯗꯤ ꯇ꯭ꯔꯦꯅꯤꯡꯅꯦ ꯏꯟꯇꯔꯚꯤꯌꯨꯅꯦ ꯇ꯭ꯔꯦꯅꯤꯡꯅꯦ ꯍꯥꯏꯔꯒ ꯆꯠꯂꯦꯕ ꯑꯗꯨꯝ ꯑꯩꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯤ ꯈꯣꯝꯕꯒꯤ ꯇꯥꯏꯃꯤꯡꯁꯤꯗꯤ ꯌꯧꯗ꯭ꯔꯤꯕ ꯍꯣꯇꯦꯜ ꯐꯖꯕꯁꯤꯗ ꯑꯩꯁꯦ ꯄꯨꯁꯤꯜꯂꯒꯀꯣ ꯃꯣꯏꯅ ꯁꯨꯝꯕ ꯍꯧꯔꯤꯕ ꯑꯩꯉꯣꯟꯁꯤꯗꯗꯤ ꯌꯥꯎꯍꯟꯉꯥꯏꯁꯤꯒꯦ ꯑꯗ ꯃꯣꯏꯅ ꯇ꯭ꯔꯦꯅꯤꯡꯅꯦ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯃꯣꯏꯅ ꯑꯣꯐꯤꯁꯅꯦꯗ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯌꯥꯎꯔꯝꯃꯤꯕ ꯊꯕꯛ ꯀꯥꯡꯕꯨꯁꯤꯡꯁꯦ ꯁꯤꯁꯤꯅ ꯃꯣꯏ ꯑꯣꯐꯤꯁꯅꯦꯗ ꯄꯨꯡ 10 ꯅꯪꯅꯕ ꯆꯠꯈꯤꯁꯦ ꯃꯣꯏꯒꯤ ꯂꯝꯄꯥꯛꯇꯣ ꯂꯝꯄꯥꯛ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗꯨꯗ ꯃꯣꯏ ꯃꯤ 100-200ꯁꯦ ꯊꯣꯛꯑꯒ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯗꯨꯗꯀꯣ ꯐꯣꯟ ꯇꯧꯍꯜꯂꯒ ꯀꯧꯍꯟꯕꯗꯣ ꯑꯗꯨꯗꯨ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯃꯣꯏꯒꯤ ꯊꯕꯛ ꯑꯩꯁꯦ ꯑꯣꯐꯤꯁ ꯑꯩꯁꯦ ꯑꯣꯀꯦ ꯊꯕꯛꯁꯦ ꯉꯁꯥꯏ ꯃꯣꯏꯒꯤꯗꯤ ꯃꯥꯜꯍꯟꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯄꯨꯔꯥ ꯂꯤꯂꯥꯅꯦꯕ ꯃꯣꯏ ꯁꯥꯟꯅꯔꯤꯁꯦ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯖꯇ ꯁꯥꯟꯅꯕ ꯂꯤꯂꯥꯒꯤ ꯇꯥꯏꯞꯇꯅꯦꯕ ꯃꯣꯏ ꯁꯥꯟꯅꯔꯤꯁꯦ ꯑꯗ ꯍꯧꯖꯤꯛꯁꯤ ꯖꯣꯟ ꯄꯩꯁꯥꯁꯦ ꯀꯃꯥꯏꯅ ꯄꯤꯈꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ ꯑꯩ ꯁꯨꯝ ꯇꯥꯕꯗ ꯉꯁꯥꯏ ꯌꯥꯎꯔꯤꯕ ꯑꯥꯔ ꯀꯦ ꯄ꯭ꯔꯗꯛꯁꯟꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯎꯔꯤꯕ ꯚꯤꯛꯇꯤꯝ ꯃꯌꯥꯝꯒꯤ ꯔꯤꯄꯣꯔꯠꯇꯨꯗ ꯃꯣꯏꯁꯤꯡ ꯏꯃꯨꯡ ꯃꯅꯨꯡ ꯁꯅꯥ ꯂꯨꯄꯥ ꯃꯇꯩ ꯃꯒꯤ ꯃꯅꯝꯃꯒꯤ ꯀꯩꯒꯤ ꯀꯥꯏꯔꯒ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯒꯥꯔꯤ ꯕꯟꯗꯥꯟ ꯊꯝꯃꯒ ꯄꯤꯅꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯗꯅꯀꯣ ꯄꯩꯁꯥꯁꯦ ꯄꯤꯕꯒꯤ ꯃꯇꯥꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯁꯦꯡꯅꯔꯒꯗꯤ ꯄꯩꯁꯥꯗꯨꯗꯤ ꯍꯧꯖꯤꯛ ꯂꯥꯟ ꯃꯇꯝꯁꯨ ꯑꯣꯏꯕꯅꯤꯅ ꯄꯩꯁꯥꯗꯨ ꯂꯩꯅꯕ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯐꯝꯁꯦ ꯑꯗꯨꯝ ꯄꯟꯊꯣꯞ ꯊꯝꯃꯒ ꯑꯩꯗꯤ ꯈꯪꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯗꯤ ꯑꯥꯗ ꯂꯩꯔꯝꯅꯤꯅ ꯄꯟꯊꯣꯞꯇꯣ ꯇꯧꯔꯒ ꯃꯣꯏꯅ ꯍꯌꯦ ꯃꯣꯏꯒꯤ ꯁꯔꯗꯨꯒꯁꯨ ꯑꯗꯨꯝ ꯐꯤꯗꯣꯛꯀꯣꯟꯗ ꯑꯩꯈꯣꯏ ꯃꯥꯁꯤꯒ ꯄꯩꯁꯥ ꯀꯥꯞꯄꯝꯗꯥꯏ ꯇꯥꯏꯃꯤꯡꯁꯦ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯦ ꯃꯣꯏꯅ ꯍꯌꯦ ꯖꯣꯟꯒꯤ ꯄꯩꯁꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯑꯗꯨꯝ ꯊꯕꯛꯁꯤ ꯑꯣꯏꯒꯗꯧꯅꯦ ꯁꯤꯒꯤ ꯄꯩꯁꯥꯁꯤꯅ ꯍꯦꯛ ꯃꯥꯡꯕ ꯊꯣꯛꯑꯒꯗꯤ ꯏꯃꯥ ꯑꯩ ꯅꯆꯥ ꯑꯩꯈꯣꯏ ꯇꯥꯏꯇ ꯄꯨꯒꯦ ꯍꯟꯖꯤꯜꯂꯛꯀꯦ ꯁꯤꯅꯦ ꯑꯗ ꯊꯕꯛꯁꯤꯅ ꯃꯥꯅ ꯍꯦꯛ ꯐꯖꯅ ꯇꯧꯈꯤꯕꯗ ꯊꯥ 3-2ꯁꯤꯗ ꯑꯗꯨꯝ ꯅꯣꯏꯒꯤ ꯁꯤꯗꯩ ꯍꯦꯟꯕ ꯄꯩꯁꯥ ꯀꯌꯥꯅꯣꯅꯦ ꯍꯟꯖꯤꯜꯂꯛꯀꯗꯩꯁꯦ ꯍꯥꯏꯗ ꯑꯗꯨꯃꯥꯏꯅ ꯍꯩꯖꯤꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯍꯣꯏꯗꯁꯨ ꯂꯨꯄꯥ 2,00,000ꯁꯦ ꯁꯣꯝꯗ ꯏꯁꯥ ꯈꯪꯍꯟꯗꯅ ꯌꯨꯝꯗ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯌꯨꯝꯐꯝꯁꯦ ꯕꯟꯗꯥꯟ ꯇꯧꯔ ꯊꯔꯝꯃꯦꯕ ꯑꯁ ꯁꯤꯗ ꯁꯤ ꯄꯩꯁꯥ ꯂꯧ ꯉꯝꯃꯤꯅꯦꯕꯀꯣ ꯌꯥꯝꯅ ꯑꯉꯛꯄ ꯑꯗꯨꯁꯨ ꯁꯤꯒꯤ ꯂꯝꯗꯝꯁꯤꯗ ꯄꯣꯛꯄ ꯂꯝꯗꯝꯁꯤꯒꯤ ꯃꯤꯅꯦꯕ ꯑꯃꯨꯛꯀ ꯑꯣꯏꯔꯤꯁꯦ ꯑꯗꯣ ꯃꯣꯏ ꯃꯁꯥꯃꯛꯅꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯤꯅꯦꯕ ꯑꯩꯉꯣꯟꯗ ꯊꯕꯛꯁꯤꯗ ꯅꯪꯅ ꯄꯩꯁꯥꯁꯦ ꯄꯤꯔꯦ ꯂꯧꯔꯁꯨ ꯊꯕꯛꯁꯤꯅ ꯅꯪ ꯑꯩꯈꯣꯏ ꯍꯌꯦꯡ ꯊꯕꯛꯁꯤ ꯀꯥꯍꯧꯀꯥꯟꯗ ꯅꯪꯅ ꯌꯥꯎꯅꯤꯡꯗ꯭ꯔꯦ ꯍꯩꯇꯥꯔꯒꯁꯨ ꯅꯪꯒꯤ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯟꯗꯣꯛꯀꯅꯤ ꯑꯩꯗꯁꯨ ꯍꯩꯌꯦ ꯑꯗꯨꯗ ꯄꯩꯁꯥꯁꯦ ꯌꯥꯝ ꯂꯥꯏꯅ ꯄꯤꯕ ꯉꯝꯅꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕꯅꯦꯕ ꯑꯗꯣ ꯑꯇꯩ ꯍꯥꯏꯕ ꯇꯥꯏ ꯍꯧꯖꯤꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯇꯣꯞꯄ ꯌꯥꯎꯔꯤꯕ ꯃꯣꯏ 4-5ꯁꯦ ꯃꯣꯏꯒꯤꯗꯤ ꯄꯩꯁꯥꯁꯦ ꯀꯔꯝꯕꯅ ꯄꯤ ꯑꯌꯥꯝꯕꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯀꯃꯥꯏꯅ ꯌꯥꯝ ꯋꯥꯕ ꯏꯃꯨꯡꯁꯨ ꯌꯥꯎꯕ꯭ꯔꯥ ꯃꯣꯏꯅ ꯂꯤꯅꯔꯛꯄ ꯋꯥꯔꯤꯗ ꯀꯃꯥꯏꯅ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯋꯥꯕꯩꯁꯦ ꯃꯣꯏꯁꯦ ꯑꯃ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯎꯕꯁꯤꯅꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔ ꯄꯤꯕꯅꯤ ꯃꯌꯥꯝꯕꯒꯤ ꯒꯥꯔꯤꯒ ꯃꯅꯝꯃꯒꯤ ꯁꯅꯥꯒ ꯀꯥꯏꯔꯒ ꯄꯤꯕꯅꯤꯌꯦ ꯑꯗꯨꯒ ꯑꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕ ꯑꯍꯟ ꯀꯀꯥꯏꯕꯣꯝꯖꯥꯁꯦ ꯃꯥꯒꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯁꯅꯥꯁꯤ ꯊꯝꯃꯒ ꯄꯤꯕꯅꯤꯌꯦ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯈꯤꯕꯗ ꯉꯥꯏꯔꯤꯕꯁꯤꯒꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯨꯃꯣꯟ ꯑꯩꯁꯤꯁꯨ ꯃꯥꯏꯁꯨ ꯒꯥꯔꯤ ꯒꯥꯔꯤꯗꯒꯤ ꯌꯣꯟꯊꯣꯛꯑ ꯑꯗꯨꯃꯥꯏꯅ ꯄꯤꯕ ꯃꯥꯜꯂꯦ ꯃꯥꯒꯤꯗ ꯐꯦꯃꯤꯂꯤꯁꯦ ꯈꯖꯤꯛ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯦ ꯑꯗ ꯁꯤ ꯇꯦꯔꯥꯗꯒꯤ ꯇꯤꯄꯛ ꯑꯩꯁꯤꯁꯨ ꯒꯥꯔꯤ ꯃꯆꯥ ꯌꯣꯜꯂꯒꯅꯦ ꯃꯥꯏꯁꯨ ꯄꯤꯔꯤꯁꯦ ꯑꯗꯣ ꯃꯣꯏ ꯀꯧꯁꯟꯕꯁꯦ ꯑꯌꯥꯝꯕꯅ ꯉꯁꯥꯏꯒꯤ ꯁꯨꯃꯥꯏꯅ ꯈꯪꯅꯁꯤ ꯅꯨꯡꯁꯤꯅꯁꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯇꯧꯕ ꯖꯣꯟꯒꯤ ꯁ꯭ꯇꯥꯏꯜꯁꯤꯗ ꯑꯌꯥꯝꯕ ꯀꯧꯁꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯣꯏ ꯃꯔꯤ ꯃꯇꯥꯒꯤꯕꯨꯗꯤ ꯈꯔ ꯌꯥꯎꯔꯦ ꯑꯌꯥꯝꯕꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯖꯣꯟ ꯃꯣꯏꯁꯦ ꯍꯣꯏ ꯃꯣꯏ ꯑꯇꯩꯗꯤ ꯃꯃꯥꯟꯅꯕꯒꯨꯝꯕ ꯑꯉꯥꯡ ꯃꯆꯥ ꯁꯨꯔꯁꯩꯗꯨꯅꯒ ꯀꯧꯁꯤꯟꯕꯅꯦꯕ ꯃꯣꯏ ꯑꯅꯤꯃꯗꯤ ꯑꯩꯒ ꯃꯥꯟꯅꯕ ꯑꯃꯗꯤ ꯌꯥꯎꯋꯦ ꯅꯨꯄꯤꯅ ꯀꯧꯁꯤꯟꯕ ꯑꯃ ꯑꯅꯤꯃꯗꯤ ꯑꯗꯣ ꯅꯨꯄꯤꯁꯤꯗꯤ ꯇꯣꯉꯥꯟꯕ ꯅꯨꯄꯤ ꯑꯣꯏꯕ꯭ꯔꯥ ꯇꯣꯉꯥꯟꯂꯦ ꯑꯣꯀꯦ ꯖꯣꯟ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯖꯣꯟꯒꯤ ꯐꯤꯔꯦꯞꯁꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯖꯣꯟꯒꯤ ꯑꯣꯏꯕ ꯏꯁꯥꯒꯤ ꯐꯤꯔꯦꯞꯁꯤ ꯀꯔꯤ ꯂꯩ ꯍꯧꯖꯤꯛꯁꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯅꯤ ꯑꯃꯁꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯃꯌꯥꯝꯗ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯃꯤ ꯃꯌꯥꯝ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯁꯦ ꯑꯩꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯗ ꯊꯣꯛꯏꯁꯦ ꯃꯌꯥꯝꯗ ꯈꯪꯍꯟꯒꯦꯅ ꯂꯦꯞꯄꯤꯕ ꯐꯤꯔꯦꯞꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯑꯇꯣꯞꯄ ꯐꯤꯔꯦꯞꯁꯤꯡ ꯂꯩ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟꯁꯦ ꯃꯣꯏꯅ ꯐꯠꯇ꯭ꯔꯦ ꯈꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏꯉꯣꯟꯗ ꯇꯧꯕꯣꯏꯗ ꯏꯟꯁꯤꯟꯕꯁꯦ ꯁꯤꯁꯤ ꯌꯥꯗꯦ ꯍꯥꯏꯕꯁꯤꯡꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯗꯨꯝ ꯈꯪꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯖꯣꯟ ꯍꯧꯖꯤꯛꯁꯤ ꯂꯣꯒꯤ ꯃꯇꯦꯡ ꯂꯧꯕ ꯍꯥꯏꯕ ꯑꯃ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯑꯃ ꯌꯥꯎꯏꯀꯣ ꯃꯁꯤ ꯃꯌꯥꯝꯅꯁꯨ ꯂꯣꯏ ꯁꯖꯦꯁ ꯇꯧꯔꯛꯀꯅꯤ ꯍꯧꯖꯤꯛ ꯑꯦꯅꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ 0 FIR ꯑꯗꯨꯝ ꯄꯥꯟꯕ ꯌꯥꯏ ꯑꯗꯨ ꯑꯦꯅꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯑꯩꯈꯣꯏ 4-5ꯁꯤ ꯄꯨꯟꯁꯤꯜꯂꯒ ꯆꯠꯅꯕꯒꯤ ꯏꯁꯥꯒꯤ ꯐꯤꯔꯦꯞ ꯂꯩꯔꯕ꯭ꯔꯥ ꯀꯔꯤ ꯃꯁꯤ ꯃꯇꯥꯡꯗꯗꯤ ꯈꯟꯅꯕꯗꯤ ꯂꯩ
ꯍꯣꯏ ꯑꯩꯈꯣꯏ ꯈꯟꯅꯩꯌꯦ ꯑꯗꯨꯒꯤꯗꯣ ꯑꯣꯀꯦ ꯑꯗꯨꯝ ꯃꯣꯏ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯍꯥꯞꯈꯤꯕꯁꯤꯗ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯆꯪꯖꯔꯣꯏꯕꯁꯤ ꯃꯇꯨꯡꯁꯤꯗ ꯂꯥꯛꯇ꯭ꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄꯨꯂꯤꯁꯇ ꯇꯥꯛꯑꯁꯦ ꯈꯣꯠꯂꯁꯦ ꯀꯥꯏꯗ ꯑꯗꯨꯃꯥꯏꯅꯁꯨ ꯍꯥꯏꯅꯩꯌꯦ ꯅꯨꯃꯤꯠ 5ꯅꯤ ꯉꯥꯏꯗ꯭ꯔꯒꯁꯨ ꯀꯣ ꯃꯗꯨ ꯉꯥꯏꯕ ꯍꯥꯏꯁꯤ ꯏꯁꯥꯅ ꯈꯪꯕꯤꯗꯕꯒꯤꯅꯤ ꯑꯗꯣ ꯑꯔꯥꯟꯕꯗꯨꯗꯤ ꯑꯗꯨꯝ ꯒꯚꯔꯟꯃꯦꯟꯠꯅ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯛꯁꯟ ꯂꯧꯈꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯈꯣꯏꯗꯁꯨ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯍꯥꯏꯕꯁꯨ ꯒꯚꯔꯟꯃꯦꯟꯠꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯒ ꯈꯪꯒꯗꯕꯅꯤ ꯑꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯖꯣꯟꯗꯒꯤ ꯄꯥꯝꯕꯁꯦ ꯖꯣꯟ ꯍꯧꯖꯤꯛꯀꯤ ꯃꯔꯥꯜ ꯂꯩꯕ ꯀꯜꯄ꯭ꯔꯤꯠꯁꯤꯡ ꯃꯤꯌꯥꯝꯗ ꯃꯣꯏꯊꯦꯝ ꯇꯧꯋꯦ ꯍꯥꯏꯔꯤꯕ ꯃꯤ ꯃꯈꯩꯁꯦ ꯃꯁꯤꯗ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯖꯣꯟ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯁꯤꯒꯤ ꯊ꯭ꯔꯨꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯖꯣꯟ ꯍꯥꯏꯕꯤꯌꯨ ꯃꯣꯏꯁꯤꯗꯤ ꯃꯤꯗꯤ ꯃꯤ ꯑꯣꯏꯖꯔꯒ ꯃꯤ ꯅꯠꯇꯕꯅꯦꯗ ꯁꯥꯅꯦꯗ ꯃꯣꯏꯁꯤꯗꯤ ꯃꯤ ꯑꯣꯏꯕ ꯑꯃꯕꯨ ꯅꯝꯊꯔꯒ ꯃꯣꯏ ꯍꯤꯡꯒꯦ ꯃꯤ ꯑꯣꯏꯕ ꯑꯃꯕꯨ ꯍꯥꯠꯂꯒ ꯃꯣꯏꯅ ꯍꯤꯡꯒꯦ ꯑꯗꯨꯗꯤ ꯄꯨꯔꯥ ꯐꯠꯇꯕ ꯃꯤꯅꯦꯗ ꯃꯣꯏꯁꯤꯡꯁꯤꯗꯤ ꯑꯣꯀꯦ ꯖꯣꯟ ꯑꯗꯨꯒ ꯃꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯨꯕ ꯈꯣꯠꯂꯨꯕꯗꯤ ꯂꯩꯔꯕ꯭ꯔꯥ ꯖꯣꯟ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯌꯦ ꯆꯠꯂꯨꯕꯗ ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯔꯛꯑꯦ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠ ꯊꯝꯕꯤꯌꯨ ꯃꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗ꯭ꯔꯥ ꯅꯣꯏꯅ ꯅꯆꯥꯅꯨꯄꯤꯗꯨꯅ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗ꯭ꯔꯥ ꯅꯣꯏꯗꯥꯗ ꯀꯧꯔꯒ ꯗꯦꯜꯂꯤ ꯅꯣꯏꯗꯥꯗ ꯀꯧꯔꯒ ꯊꯕꯛ ꯍꯥꯞꯄꯤꯅꯤꯌꯦ ꯊꯕꯛꯇꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯔꯝꯂꯦ ꯈꯣꯠꯂꯦ ꯑꯗꯨꯅꯦ ꯇꯥꯅꯦꯗ ꯋꯥꯔꯤꯁꯦ ꯐꯖꯅ ꯁꯥꯔꯦ ꯁꯥꯉꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯁꯨ ꯃꯌꯨꯝꯗꯒꯤ ꯂꯨꯄꯥ ꯂꯥꯛ 6 ꯀꯧꯔꯒ ꯃꯤ ꯈꯣꯝꯕꯁꯤ ꯇꯟꯕꯒꯤ ꯂꯨꯄꯥ ꯂꯥꯛ 6ꯁꯤ ꯄꯤꯁꯤꯜꯂꯒ ꯃꯥꯏ ꯐꯝꯗꯣ ꯆꯥꯎꯈꯠꯂꯒ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯑꯣꯏꯕꯖꯥꯠꯅꯦꯕ ꯃꯥꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯩꯁꯥꯁꯤ ꯂꯧꯔꯒ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯕꯅꯦ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯁꯤꯗꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯁꯨ ꯅꯔꯁ ꯑꯣꯏꯔꯝꯕ ꯃꯥꯟꯅꯦꯕ ꯅꯨꯄꯤꯁꯦ ꯃꯥꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯈꯛ ꯌꯦꯡꯉꯨꯈꯤꯒꯦ ꯍꯥꯏꯗ ꯆꯠꯈꯤꯕꯅꯤ ꯍꯥꯏꯗ ꯍꯥꯏꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯏꯃꯨꯡꯒꯤ ꯃꯤꯗꯨꯅ ꯅꯤꯄꯥꯗꯨꯅ ꯀꯧꯈꯤꯕꯅꯤ ꯍꯥꯏꯗ ꯑꯣꯀꯦ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯑꯔꯥꯟꯕ ꯊꯕꯛꯁꯤꯗ ꯃꯤ ꯈꯔꯁꯤ ꯏꯟꯚꯣꯜꯕ ꯇꯧꯍꯜꯂꯒ ꯃꯣꯏꯁꯨ ꯑꯗꯨꯒꯤ ꯄꯥꯔꯠ ꯑꯃ ꯑꯗꯨꯝ ꯑꯣꯏꯍꯜꯂꯀꯥꯟꯗ ꯃꯊꯪ ꯃꯁꯤ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯅꯕꯒꯤ ꯄꯣꯠ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯖꯣꯟꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯤꯒꯨꯝꯕ ꯊꯣꯛ ꯃꯌꯥꯝ ꯑꯃꯈꯛ ꯍꯥꯏꯗꯤ ꯅꯝꯊꯥꯛ ꯃꯌꯥꯝ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯊꯕꯛ ꯐꯪꯗꯕ ꯅꯍꯥꯁꯤꯡꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯌꯥꯝꯗ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯁꯨ ꯁꯣꯏꯔꯨꯕ ꯃꯈꯜ ꯑꯃꯁꯨ ꯑꯣꯏꯔꯕꯅꯦꯕ ꯑꯩꯈꯣꯏꯅ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯊꯕꯛ ꯐꯪꯗꯕ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡꯁꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩ ꯃꯣꯠꯇꯗꯤꯀꯣ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯑꯗꯨꯝ ꯊꯕꯛ ꯂꯩꯔꯤ ꯀꯥꯏꯗ ꯀꯧꯔꯛꯄꯁꯦ ꯆꯠꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯁꯨ ꯁꯨꯐꯝ ꯅꯣꯝꯐꯝꯁꯦ ꯋꯥꯠꯇꯕ ꯃꯐꯝꯅꯦꯕ ꯇꯟꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯋꯥꯔꯤꯕꯨꯗ ꯑꯩ ꯏꯁꯥꯅ ꯍꯩꯖꯕ ꯊꯕꯛ ꯑꯃꯃꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗꯀꯣ ꯑꯗꯨꯝ ꯃꯤꯒꯤ ꯂꯝꯗ ꯆꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯍꯤꯡꯕ ꯉꯝꯒꯅꯤꯅ ꯈꯜꯂꯦ ꯑꯣꯀꯦ ꯖꯣꯟ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯊꯝꯕꯤꯔꯤꯕꯁꯦ ꯑꯗꯨꯕꯨ ꯖꯣꯟ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯗꯦꯜꯂꯤ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯃꯦꯇ꯭ꯔꯣꯄꯣꯂꯤꯇꯟ ꯁꯤꯇꯤꯁꯤꯡ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟꯕ ꯂꯩꯄꯥꯛꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯛ ꯊꯣꯛꯄ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯄꯤꯕ ꯑꯩꯈꯣꯏꯗꯁꯨ ꯃꯈꯣꯏꯅ ꯇꯥꯟꯕ ꯁꯦꯟ ꯃꯌꯥꯝꯗꯨ ꯏꯔꯝꯗꯝꯁꯤꯗ ꯔꯤꯃꯤꯇꯦꯟꯁ ꯑꯔꯅꯤꯡ ꯍꯥꯏꯗꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯨꯁꯜꯂꯛꯄ ꯑꯗꯨꯒ ꯑꯆꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯃꯌꯥꯝ ꯑꯃꯗꯁꯨ ꯂꯩꯔꯤꯀꯣ